Tamthiba Makhalgi Meehat-Meepun Chatharakpada Leingakna Tuminna Leisilliba se Makhoisu Thouwong Asida Yaorabra haina Lok Sabha gi MP Dr. Angomsa Bimol Akoijamna hanglakli wafam asi kukisingna phajiluraba matung thadorokhiba Nagagi nupi 13 adugi manungda Jenims Hospital da hojik laying sathariba nupi ahumgi anaba hangba lakpaga mari lenena MP Dr. Angomsa Bimol Akoijamna imung manunggi miyoi singa wari sanabada phongdokhibani Anabahang Baduga Marilena MP Bimol Akoijamna haikibada Bible the Yaorabra Fazaraba Paukta Kya Khangna Tamtiba Mongda Mibu Hatpangamlibasi Christian Shatli Haigadoribra Sindana Jesus Christ Hairga Thabangna Ona Tainana Taurabadi Madugi Wild Soidana Legani Sagi Matau Tamlaga Ekoisu Sa Olabadi Apabamata Lairoi Haiba Kangminaba Matau Tai Maralaiba Muising Serak Pigadabani Karigumba Masida Serak Pibangam Drabadi Leingaksu Tamtiba Makhalgi Meehat-Meepun Chathariba Asida Yawi Haibatabani Maramaduna Maralaiba Muising Losilaga Thamba Yaroi Hatpatupagi Thabak Chatharakpada Fawbada Leingakna Tuminna Leisilliba se Makhoisu Yaorabra Haibasi Hangai Oire Karigumba Hojik Fawba Leingakna Masak Thokpa Khongthang Amata Laukhatpa Ngamdriba Karigino Yanaba Adumak Satkiba Tarabadi Makhoisu Thouwong aduda Yaure Harpatabani Maramaduna Maralaiba Muising Losinba Yaroi Miyamna Asumba Wild Fangdriba Fawba Khongjang Sangsinba Mathau Tai Masida Mahaki Maikedagisu Parliament Yauna Pukhatpa Yaba Wafam Sing Pukhanaba Honagani Aikoi Amata Oina Leiminaraga Asumba Wild Fangnaba Amadi Lamda Masida Tangdu Leitaba Phibam Hanjilaknaba Honaminasi Loidana Amata Oina Himminabagi Wakhalonda Puna Thabak Tauminasi haina MP Dr. Angomsa Bimol Akoijamna Makhatana Phongdokhi New Kunai on a Lingakna with the law I bomb justice I bomb lay doing it over month to ever. How all Kumigi Kudam never swine to race. Sigi pain say a top of the Supoi, Hosupoi is a Kangam Chang ever quite gone. Hardly but two people Sida, Tuminna lady, but Sarkadi, Zumoisu, Adu Hat to the Yawi Hagadan. Marale visit at Tuminna lesson, the Sarkadi, Marale, Hightown. Masak Maming Loita may hire Noina. CM na kono mitu the Sumoi police la gosu statement logre hadu go zika imta taro tisa kari gino sim taksan mamcha misi kari gino summa hamu yana sum chaladi mayam na protest or se le pe ade moi de so khangan mamcha ngeba justice samna la na bayang koi se le fan lobnam kari gino marale bi tilok ti ngasi bo kari gino sa ko pulak tan min na gam changi